ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤꯔꯦꯜ ꯈꯨꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯣꯍꯣꯟ ꯂꯩꯔꯝꯗꯕ ꯌꯥꯎꯔꯝꯗꯕ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯄꯥꯈꯠꯅꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯈꯔ ꯑꯃꯅ ꯃꯣꯍꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯦ, ꯑꯗꯨꯕꯨ ꯃꯣꯍꯣꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯗꯨꯗ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯍꯣꯟꯗꯣ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯤ, ꯑꯗꯨꯕꯨ ꯊꯤꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ 5-6 ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯕꯤꯇꯥ, ꯄꯣꯏꯔꯩꯉꯥꯟꯕꯤ, ꯁꯨꯕꯥꯁ, ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯂꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ 5 ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯥꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯤ ꯃꯤꯅ ꯍꯥꯏꯅꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯁꯟꯗꯨꯅ ꯀꯦꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ 9-10 ꯂꯩꯊꯣꯛꯄꯁꯦ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯣꯏꯅ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯅꯔꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯛꯄꯗ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯃꯐꯝ ꯑꯃ ꯈꯪꯉꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯕ ꯉꯝꯗꯅ ꯂꯩꯔꯝꯂꯕ ꯈꯨꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯣꯏꯔꯩꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅꯃꯛ ꯀꯣꯏꯁꯤꯜꯂꯛꯇꯨꯅ "ꯀꯃꯥꯏ ꯇꯧꯕ ꯃꯐꯝꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯦ ꯃꯌꯥꯝꯅ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯦꯜ ꯈꯨꯜ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯍꯥꯟꯅ ꯑꯁꯦꯡꯕꯗ ꯀꯔꯤ ꯈꯨꯜ ꯀꯧꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ, ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯆꯪꯂꯨꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯅꯤꯡꯗꯨꯅ ꯆꯪꯂꯨꯕ ꯃꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯅ ꯑꯃꯠꯇ ꯍꯜꯂꯛꯇꯦ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯣ ꯆꯪꯕꯒꯤ ꯑꯊꯤꯡꯕꯁꯨ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯣꯏꯕꯗꯒꯤꯕꯨ ꯑꯣꯏꯔꯣ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯕꯨ ꯍꯦꯛ ꯆꯪꯂꯨꯔꯕꯗꯤ ꯆꯪꯂꯨꯔꯤꯕ ꯃꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯆꯠꯂꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯉꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯩ ꯅꯣꯏꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯍꯟꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯒꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯦ꯫ ꯃꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯊꯤꯡꯕ ꯊꯝꯕ ꯈꯨꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯕꯥꯎꯟꯗꯔꯤ ꯈꯨꯗꯤꯡꯃꯛꯇ ꯕꯥꯔꯕ ꯋꯥꯌꯔ ꯇꯤꯡꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯅ ꯂꯩꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯏꯁꯤꯟꯗꯨꯅ ꯑꯃꯗꯤ ꯗꯦꯟꯖꯔ ꯁꯥꯏꯟꯕꯣꯔꯗ ꯊꯝꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯆꯪꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯟꯗꯦ꯫ ꯁꯣꯏꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯅꯝ ꯍꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯔꯕꯗꯤ ꯆꯪꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯌꯥꯝ, ꯁꯤꯗ ꯂꯩꯔꯤꯕ ꯖꯤꯞ ꯀꯥꯔ ꯃꯌꯥꯝꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯔꯨꯒꯅꯤ ꯑꯃꯗꯤ ꯊꯤꯖꯤꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯖꯤꯞ ꯀꯥꯔ ꯉꯥꯛꯇꯅꯤ꯫ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯈꯤꯗꯕꯅ ꯍꯧꯖꯤꯛ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯣꯡꯈꯥꯡ ꯆꯥꯏꯗꯨꯅ ꯄꯠ ꯄꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤꯁꯨ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗ ꯇꯥꯛꯆꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ, ꯃꯅꯨꯡꯗꯗꯤ ꯆꯪꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯗꯣ ꯃꯈꯥ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯑꯣꯏꯅ ꯅꯝꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯨꯕꯥꯁꯅ "ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯃꯨ ꯂꯩꯃꯨꯅꯅꯦ, ꯑꯗꯨꯒ ꯆꯪꯕ ꯌꯥꯗꯕ ꯈꯨꯜ ꯀꯥꯏꯅ ꯆꯩꯅꯥ ꯖꯄꯥꯟꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯆꯩꯅꯥ ꯖꯄꯥꯟꯗꯁꯨ ꯁꯤꯒꯨꯝꯕ ꯆꯪꯕ ꯌꯥꯗꯕ ꯈꯨꯜ ꯀꯥꯏꯅ ꯌꯥꯝ ꯂꯩꯕꯅꯦ, ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤꯒ ꯁꯤꯗꯤ ꯊꯥꯕꯨ ꯊꯥꯖꯗꯦ꯫ ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒ ꯈꯪꯅꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯣꯛꯑꯦꯗ ꯆꯪꯒꯨꯝꯁꯤ, ꯈꯔ ꯀꯨꯏꯅ ꯂꯩꯊꯔꯛꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯕꯤꯇꯥꯅ "ꯑꯁ, ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯃꯤꯁꯨ ꯂꯣꯏꯅ ꯆꯪꯅꯕ ꯉꯥꯛꯇꯅꯤ꯫ ꯀꯤꯔꯕ ꯁꯨꯔꯨꯡ ꯀꯌꯥ, ꯋꯥꯡꯂꯕ ꯆꯤꯡ ꯀꯌꯥ, ꯃꯤꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯁꯨ ꯀꯥꯔꯨꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯁꯤꯃꯗꯤ ꯃꯤ ꯆꯪꯅꯈ꯭ꯔꯒ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕ ꯑꯃ ꯄꯜꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯃꯈꯩꯗꯤ ꯆꯪꯗꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ." ꯋꯥꯐꯝ ꯑꯗꯨꯗ ꯀꯥꯂꯤꯅ "ꯍꯣꯏꯅꯦ, ꯑꯗꯨ ꯆꯠꯂꯨꯔꯒ ꯈꯪꯄꯣꯠꯅꯤꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯁꯨ ꯆꯪꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯟꯅꯁꯤ." "ꯀꯩꯗꯧꯕꯒꯤꯁꯨ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣ?
ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯈꯨꯜ ꯑꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯩꯈꯣꯏꯅ ꯂꯦꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯊꯣꯛꯀꯗꯕꯅꯤ ꯀꯥꯂꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯔꯦꯟꯗ꯭ꯔꯅꯁꯨ ꯍꯣꯏꯅꯦ ꯃꯗꯨ ꯌꯥꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯪꯗ꯭ꯔꯤꯉꯩꯗꯁꯨ ꯗ꯭ꯔꯣꯟ ꯍꯥꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯤ ꯀꯩꯗꯧꯉꯩ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯤ ꯆꯠꯀꯗꯕ ꯅꯨꯃꯤꯠꯁꯤꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯨꯗ ꯊꯥꯎ ꯃꯇꯤꯛ ꯆꯥꯅ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯆꯀꯥꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯦꯠ ꯆꯥꯕꯗ ꯑꯃꯗꯤ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯐꯤꯠ ꯇꯧꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯗ꯭ꯔꯣꯟ ꯍꯥꯞꯆꯤꯜꯂꯤ ꯖꯦꯅꯦꯔꯦꯇꯔ ꯃꯆꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯤ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯎꯃꯪ ꯑꯗꯨꯗ ꯅꯠꯇ꯭ꯔꯒꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯪꯕꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤꯕꯗꯨ ꯁꯥ ꯀꯩ ꯂꯩꯔꯝꯂꯕꯁꯨ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯨꯕꯥꯁ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯅꯣꯡꯃꯩ ꯂꯩ ꯍꯥꯏꯗꯨꯅ ꯗꯕꯟ ꯕꯦꯔꯦꯟꯗꯣ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯃꯔꯨꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯃꯐꯝ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯀꯣꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯜꯂꯛꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯄꯣꯏꯔꯩꯉꯥꯟꯕꯤ ꯈꯛꯇꯅ ꯈꯪꯕꯅꯤ ꯃꯥꯅ ꯀꯔꯝꯅ ꯈꯪꯕꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯈꯤꯕꯅꯤꯅ ꯂꯝꯕꯤ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯆꯠꯄꯅꯣ ꯀꯗꯣꯝ ꯅꯥꯀꯩꯗ ꯆꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕꯅꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯐꯪꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯐꯪꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯨꯜ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯍꯔ ꯑꯁꯤꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯞꯈ꯭ꯔꯦ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯇꯧꯕ ꯑꯃꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯇꯥꯗꯕ ꯆꯤꯡꯈꯨꯜ ꯑꯃꯗꯅꯤ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 8:30-9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯍꯔꯗ ꯑꯁꯨꯝ ꯇꯥꯝꯍꯧꯔꯤ ꯈꯨꯡꯒꯪ ꯀꯌꯥ ꯂꯥꯟꯊꯣꯔꯛꯂꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯒꯤ ꯂꯝꯕꯤꯗ ꯊꯧꯕ ꯍꯧꯔꯛꯂꯤ ꯒꯥꯔꯤ ꯆꯪꯕ ꯌꯥꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯅ ꯆꯪꯕ ꯖꯒꯥꯁꯤꯡꯗ ꯅꯝꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯒꯥꯔꯤ ꯊꯧꯖꯤꯟꯕꯗ ꯌꯥꯗꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯁꯝꯕꯜꯂꯩ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯟꯕ ꯂꯝꯕꯤꯁꯤꯡꯗꯗꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯆꯦꯟꯁꯣ ꯑꯗꯨꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯌꯥꯝ ꯑꯗꯣ ꯀꯛꯊꯠꯇꯨꯅ ꯎ ꯃꯆꯥ ꯀꯌꯥ ꯂꯦꯟꯊꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯆꯪꯕ ꯌꯥꯅꯅꯕ ꯁꯦꯝꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯒꯥꯔꯤ ꯆꯠꯐꯝ ꯂꯝꯕꯤ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯝꯈꯤ ꯌꯥꯝꯅ ꯁꯣꯡꯖꯤꯟꯖꯔꯕꯁꯨ ꯂꯝꯕꯤꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯝꯕꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯊꯧꯖꯤꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯤꯆꯠ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯤ ꯇꯥꯟꯅꯕ ꯃꯐꯝꯗꯒꯤꯗꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯊꯧꯖꯤꯜꯂꯛꯄꯗ ꯎꯃꯪꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯇꯤꯟ ꯀꯥꯡꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯆꯥꯕ ꯊꯛꯄ ꯈꯔꯁꯨ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯂꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯑꯁꯪ ꯑꯃꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤꯕꯅꯤ ꯂꯩꯁꯤꯡꯗꯣ ꯎꯔꯨꯕꯗ ꯀꯕꯤꯇꯥ ꯑꯃꯗꯤ ꯄꯣꯏꯔꯩꯉꯥꯟꯕꯤꯅꯁꯨ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯊꯣꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯏꯀꯨꯏ ꯀꯨꯏꯅ ꯄꯟꯊꯗꯕꯤꯗ ꯑꯃꯨꯛ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯄꯨꯡ 1 ꯒꯥꯔꯤ ꯊꯧꯖꯤꯜꯂꯨꯕꯗꯒꯤꯗꯤ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇ꯭ꯔꯦꯛ ꯇꯧꯔꯝꯕ ꯖꯒꯥ ꯃꯐꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯦꯠꯋꯥꯛ ꯆꯥꯈꯤꯗꯕꯅꯤꯅ ꯐꯣꯟ ꯑꯗꯨꯁꯨ ꯗꯇꯥ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗꯕꯗꯒꯤ ꯐꯣꯟꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯛꯂꯤꯕ ꯈꯨꯡꯒꯪ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯝꯍꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗ ꯎ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯜꯂꯤꯕꯅꯤ ꯃꯐꯝ ꯑꯗꯣ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯧꯕꯨꯛ ꯑꯣꯏꯔꯝꯂꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯂꯧꯐꯝꯁꯤꯡ ꯑꯗꯣ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯌꯥꯝ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯎꯃꯪ ꯋꯥꯃꯪ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯐꯝ ꯑꯗꯣ ꯏꯁꯨꯛ ꯁꯨꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯈꯛꯇꯅꯤ ꯈꯔ ꯍꯥꯡꯂꯤꯕ ꯍꯥꯏꯕꯕꯨ ꯑꯇꯩꯗꯤ ꯃꯣꯡꯁꯣꯡ ꯉꯥꯛꯇꯅꯤ
ꯎꯒꯤ ꯃꯔꯛꯁꯤꯡ ꯑꯗꯨꯗꯅ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯌꯦꯠꯁꯟꯗꯨꯅ ꯄꯨꯡꯁꯣꯡ ꯁꯣꯡꯕ ꯃꯐꯝ ꯑꯃꯗꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯁꯦꯝꯕꯣꯠ ꯃꯦꯔꯦꯜ ꯈꯨꯜ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕꯗꯨ ꯎꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯆꯪ ꯆꯪꯂꯨꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯏꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯒꯦꯠ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯗꯦꯟꯖꯔ ꯁꯥꯏꯟꯕꯣꯔꯗ ꯃꯌꯥꯝ ꯑꯃ ꯊꯦꯠꯆꯜꯂꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯊꯦꯠꯇꯨꯅ ꯂꯩꯔꯝꯂꯤ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯔꯒ ꯊꯣꯛꯂꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝ ꯊꯪꯕ ꯌꯨꯝ ꯑꯃ ꯃꯈꯣꯏꯅ ꯂꯥꯞꯅ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯗꯣ ꯁꯨꯕꯥꯁꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯕꯥꯏꯂꯤꯀꯨꯂꯔ ꯑꯗꯣ ꯊꯥꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯅꯥꯁꯨ ꯆꯠꯈꯤꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯂꯩꯔꯝꯃꯤ ꯌꯦꯡꯂꯛꯑꯝꯃꯤ ꯆꯪꯈꯤ ꯍꯥꯏꯕꯒꯤ ꯀꯔꯤꯃꯠꯇ ꯁꯥꯎꯐꯝ ꯐꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯑꯩ ꯋꯥꯈꯜꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯆꯪꯗꯨꯅ ꯌꯦꯡꯂꯁꯤ ꯑꯗꯨꯒ ꯆꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯗ꯭ꯔꯣꯟ ꯍꯥꯟꯅ ꯊꯥꯖꯤꯟꯗꯨꯅ ꯌꯦꯡꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯨꯝ ꯂꯦꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯇꯦꯟ ꯈꯟꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯥꯂꯤꯅ ꯇꯦꯟꯗꯨ ꯈꯜꯂꯒꯨꯝꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯦꯛꯂꯁꯤ ꯂꯦꯛꯐꯝ ꯆꯥꯐꯝꯒꯤꯗꯤ ꯈꯨꯡꯒꯪ ꯃꯅꯨꯡ ꯆꯪꯉꯒꯁꯨ ꯌꯨꯝꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯂꯩꯔꯝꯒꯗꯣꯏꯗꯣ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯅ ꯈꯜꯂꯨꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯣꯔꯦꯟ ꯃꯩ ꯍꯧꯒꯠꯅꯕ ꯁꯤꯡ ꯑꯀꯪꯕ ꯑꯗꯨꯝ ꯈꯔ ꯊꯤꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯟꯗ꯭ꯔꯅ ꯍꯣꯏ ꯆꯨꯝꯃꯤꯅꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯁꯤ ꯍꯣꯔꯦꯟ ꯃꯩ ꯍꯧꯒꯠꯂꯒ ꯊꯝꯅꯅꯕ ꯁꯥ ꯉꯥ ꯕꯨꯠ ꯕ꯭ꯔꯦꯠ ꯍꯥꯏꯕꯁꯤꯗꯤ ꯃꯩꯁꯤ ꯌꯥꯝꯅ ꯀꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯕꯨꯠ ꯕ꯭ꯔꯦꯠ ꯀꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯎ ꯑꯀꯪꯕ ꯃꯁꯥ ꯑꯀꯪꯕ ꯀꯌా ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯕꯤꯇꯥ ꯑꯃꯗꯤ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯖꯒꯥ ꯑꯃ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯁꯦꯝꯂꯤ ꯑꯗꯨꯒ ꯁꯨꯕꯥꯁ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯟꯇꯦꯛ ꯁꯤꯡꯂꯥꯡ ꯑꯀꯪꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯂꯤꯅ ꯇꯨꯡ ꯊꯪꯗꯨꯅ ꯆꯠꯂꯤ ꯁꯨꯕꯥꯁ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔꯅ ꯃꯇꯥꯏ ꯃꯇꯥꯏꯗ ꯍꯥꯏꯗꯣꯛꯇꯨꯅ ꯎ ꯑꯀꯪꯕ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯔꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯂꯤꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯪꯒꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯄ ꯑꯗꯨꯗ ꯀꯥꯂꯤ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯧꯕꯇꯕꯨ ꯀꯥꯂꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯍꯧꯔꯝꯃꯤ ꯃꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯊꯣꯝꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯊꯦꯛꯆꯤꯜꯂꯒ ꯊꯅꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯂꯤꯅ ꯃꯍꯥꯛꯅ ꯈꯨꯜꯂꯤꯕ ꯑꯆꯧ ꯑꯆꯧꯕ ꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯀꯤꯁꯜꯂꯒ ꯀꯣꯛꯊꯣꯡ ꯑꯣꯏꯅ ꯁꯦꯝꯂꯒ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ ꯁꯨꯕꯥꯁ ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯤꯡꯁꯨ ꯃꯄꯨꯟ ꯐꯥꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯁꯨꯕꯥꯁ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔꯗꯤ ꯃꯅꯪꯒꯟꯗ ꯕꯦꯔꯦꯟꯁꯤꯡꯗꯨ ꯌꯥꯜꯂꯤꯕꯅꯤ ꯅꯣꯡꯃꯩꯁꯤꯡꯗꯣ ꯌꯥꯜꯂꯒ ꯆꯠꯄꯗꯨꯗ ꯀꯥꯂꯤꯅ ꯇꯨꯡ ꯊꯪꯅ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏꯁꯤꯗꯤ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯕ ꯃꯤꯕꯨ ꯌꯥꯝꯅ ꯃꯥꯜꯂꯤꯅꯦ ꯕꯦꯔꯦꯟ ꯑꯃꯃꯝꯒ ꯆꯤꯡꯃꯤ ꯌꯥꯝꯅ ꯃꯥꯟꯖꯜꯂꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯔꯨꯕꯗ ꯁꯨꯕꯥꯁꯅ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯗꯥꯡ ꯍꯥꯏꯔꯒ ꯂꯩꯊꯣꯛꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕ ꯈꯪꯍꯧꯗꯅ ꯐꯠ ꯂꯩꯁꯜꯂꯛꯏ ꯑꯗꯨꯒ ꯀꯥꯂꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯗꯨꯗ ꯀꯥꯂꯤꯅ ꯀꯩꯗꯧꯔꯒꯦ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯨꯅ ꯌꯦꯡꯉꯛꯏꯗꯨꯅ ꯑꯩꯁꯤ ꯀꯔꯤ ꯃꯥꯜꯂꯨꯔꯒꯦ ꯍꯥ ꯄꯣꯏꯔꯦꯡꯉꯥꯟꯕꯤ ꯃꯥꯜꯂꯨꯔꯕꯣ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯅꯃꯥꯏꯁꯤ ꯃꯨꯁꯤꯟ ꯃꯨꯈꯤꯗꯧꯅ ꯇꯧꯕ ꯀꯥꯂꯤꯅ ꯇꯥꯏꯅꯤꯡꯗꯦꯀꯣ ꯄꯥꯔꯤꯁꯤ ꯁꯤꯡꯅꯤ ꯊꯣꯛꯂꯥꯎ ꯅꯟꯖꯜꯂꯒ ꯃꯩꯈꯦꯠ ꯈꯦꯠꯆꯟꯕꯗ ꯑꯗꯨꯝ ꯄꯣꯂꯣꯏꯔꯦ ꯈꯪꯉꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯟꯗ꯭ꯔ ꯅꯣꯛꯂꯒ ꯑꯣ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯦꯡꯉꯥꯟꯕꯤ ꯑꯃꯗꯤ ꯀꯕꯤꯇꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯡ ꯑꯗꯣ ꯕꯣꯝ ꯊꯥꯗꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯀꯔꯤꯅꯣ ꯆꯠꯈꯤꯕꯗꯤ ꯉꯥꯛꯇꯪ ꯉꯥꯏꯔꯤ ꯑꯗꯨꯒ ꯁꯤꯡ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯏꯁꯤꯕꯣ ꯁꯨꯕꯥꯁ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔ ꯀꯥꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯦ ꯎꯃꯪ ꯃꯅꯨꯡꯗꯅꯤ ꯁꯤꯡꯒꯤ ꯁꯤꯡ ꯉꯥꯛꯇꯅꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯄꯣꯟꯇꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯁꯤꯡ ꯑꯗꯣ ꯄꯩꯁꯟꯗꯨꯅ ꯍꯣꯔꯦꯟ ꯃꯩ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯜꯂꯛꯂꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯄꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯊꯤꯕ ꯃꯍꯨ ꯆꯦꯟꯕ ꯀꯥꯡꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯇꯤꯟ ꯀꯥꯡ ꯆꯪꯕ ꯉꯝꯗꯅꯕ ꯁ꯭ꯄ꯭ꯔꯦ ꯑꯃ ꯃꯐꯝ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯀꯥꯞꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯀꯔꯝ ꯇꯧꯁꯤꯒꯦ ꯀꯔꯝꯅ ꯆꯪꯁꯤꯒꯦ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ
ꯑꯗꯨꯒ ꯀꯕꯤꯇꯥꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯤꯕ ꯑꯃꯗꯤ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯆꯦ ꯑꯃꯗ ꯏꯁꯤꯜꯂꯤꯕꯅꯤ꯫ ꯗꯥꯏꯔꯤ ꯑꯃꯗ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯄꯨꯡꯇꯥ ꯇꯥꯁꯜꯂꯛꯂꯤ꯫ ꯀꯕꯤꯇꯥ ꯑꯃꯗꯤ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯁꯦꯝ ꯁꯥꯔꯤꯕ ꯃꯩ ꯍꯧꯒꯠꯐꯝ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯂꯒ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯗꯣ ꯃꯗꯨꯗꯩꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯣꯡꯂꯤ꯫ ꯁꯨꯕꯥꯁ, ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯂꯤꯁꯨ ꯑꯀꯣꯏꯕꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯇꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯒꯦꯠ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯑꯣꯏꯔꯞꯅꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯥꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯂꯤꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯛꯄ ꯐꯥꯒꯤꯗ ꯅꯣꯛꯂꯒ ꯂꯣꯛ ꯈꯨꯕꯗꯒꯤ ꯇꯨꯡꯂꯣꯝꯗ ꯑꯍꯨ ꯑꯍꯨ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯈꯨꯜꯒꯤ ꯑꯆꯧꯕ ꯒꯦꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯕ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗꯒꯤ ꯎꯔꯛꯄꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕꯗꯨ ꯇꯥꯞ ꯂꯧꯈꯠꯂꯒ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯣꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯥꯂꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯦꯡꯂꯦ, ꯇꯨꯝꯂꯁꯤ, ꯄꯨꯡ 9 ꯍꯦꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯪꯅꯔꯛꯂꯤ꯫ ꯀꯕꯤꯇꯥ ꯑꯃꯗꯤ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯍꯜꯂꯤ, ꯇꯨꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯁꯨꯕꯥꯁ, ꯅꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯀꯥꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤꯒꯤ ꯃꯇꯨꯡ ꯊꯪꯕ ꯑꯗꯨꯗ ꯄꯨꯂꯞ ꯑꯣꯏꯅ ꯍꯤꯞꯂꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯂꯣꯏꯅꯃꯛ ꯆꯤꯡꯈꯠꯂꯒ ꯃꯈꯣꯏ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯩ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯐꯥꯎꯕ ꯆꯥꯛꯅꯕ ꯍꯥꯏꯗꯨꯅ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯜꯂꯒ ꯊꯅꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯒ ꯋꯥꯕꯒ ꯆꯥꯛꯀ ꯆꯥꯁꯜꯂꯨꯕꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯔꯦꯟꯗ꯭ꯔꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯁꯦꯡꯗꯣꯛꯅꯤꯡꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯔꯦꯟꯗ꯭ꯔꯅ ꯀꯥꯂꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯀꯥꯂꯤꯅ "ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯇꯨꯝꯕ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯁꯤꯗ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯟꯗ꯭ꯔꯅ "ꯑꯩ ꯈꯣꯡ ꯑꯇ ꯍꯥꯝꯒꯦ, ꯑꯃꯨꯛꯇ ꯁꯪꯉꯨ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯄꯗ ꯀꯥꯂꯤ ꯅꯣꯛꯂꯒ "ꯅꯪꯕꯨ ꯅꯨꯄꯥꯅꯤꯀꯣ, ꯂꯥꯛꯑꯣ ꯁꯪꯒꯦ ꯂꯥꯛꯑꯣ ꯁꯪꯒꯦ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯕꯥꯁ ꯅꯣꯛꯂꯒ "ꯑꯩꯁꯨ ꯂꯥꯛꯎꯔꯣ?" ꯀꯥꯂꯤ ꯑꯃꯗꯤ ꯁꯨꯕꯥꯁꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯔꯦꯟꯗ꯭ꯔꯅ "ꯌꯥꯔꯦ, ꯅꯕꯥꯅꯤ ꯂꯩꯍꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯀꯥꯂꯤꯅ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯏꯀꯥꯏꯔꯤꯔꯥ ꯁꯥꯎꯔꯤꯔꯥ ꯑꯃꯁꯨ ꯇꯧꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯔꯦꯟꯗ꯭ꯔꯗꯣ ꯃꯣꯡꯁꯣꯡ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯀꯥꯂꯤꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯔꯦꯟꯗ꯭ꯔꯗꯨꯅ "ꯌꯥꯔꯦ, ꯑꯗꯥꯏ ꯂꯩꯍꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯨꯡ ꯆꯪꯈ꯭రి꯫ ꯀꯥꯂꯤꯅ "ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯃꯍꯥꯛꯗꯣ ꯍꯩꯅꯗꯦꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯑꯃꯗ ꯑꯃꯨꯛ ꯀꯥꯞ ꯑꯃꯗ ꯑꯃꯨꯛ ꯀꯥꯞ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯟꯗ꯭ꯔꯅ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯅꯔꯦꯟꯗ꯭ꯔ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯇꯨꯡꯗ ꯁꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯅꯔꯦꯟꯗ꯭ꯔꯅ "ꯈꯣꯡ ꯍꯥꯝꯐꯝꯒꯗꯤ ꯈꯪꯉꯣꯏꯗꯕꯅꯤ, ꯂꯝꯂꯛꯀꯤ ꯁꯥ ꯉꯥꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯟꯗ꯭ꯔꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯍꯥꯛꯅ ꯂꯥꯝꯕ ꯐꯪꯕ ꯖꯒꯥꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯅꯔꯦꯟꯗ꯭ꯔꯅ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯃꯊꯛꯇ ꯁꯠ ꯀꯥꯞꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯎ ꯑꯗꯨꯗ ꯅꯞꯂꯒ ꯂꯩꯔꯝꯕꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯎ ꯑꯃꯗ ꯈꯪꯆꯣꯡ ꯆꯣꯡꯈꯤꯕꯒꯤ ꯃꯑꯣꯡꯗ ꯎꯒꯤ ꯎꯁꯥꯗꯣ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯂꯦꯡꯂꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯟꯗ꯭ꯔ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕꯗꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯂꯤꯗꯤ ꯇꯨꯝꯅꯤꯡꯃꯟꯈꯤꯕꯅ ꯎ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯊꯔꯒ ꯎꯏꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯅꯔꯦꯟꯗ꯭ꯔ ꯆꯦꯟꯁꯤꯜꯂꯛꯂꯒ "ꯀꯩꯗꯧꯔꯒꯦ ꯀꯥꯂꯤ, ꯀꯥꯂꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯀꯥꯂꯤꯗꯣ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯏꯅ "ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅꯣ ꯁꯤꯔꯦꯕꯣ?" ꯅꯔꯦꯟꯗ꯭ꯔꯅ "ꯅꯣꯏ ꯅꯄꯥ ꯁꯤꯔꯦ ꯍꯥꯏꯕ? ꯀꯩꯅꯣ ꯅꯪ ꯃꯑꯣꯡꯗꯨꯕꯣ? ꯑꯩꯗꯤ ꯅꯪ ꯁꯤꯕꯨꯡꯉꯣ ꯂꯤꯟ ꯀꯥꯡꯒ ꯆꯤꯛꯇꯅ ꯁꯤꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯍꯧꯒꯠꯂꯨꯁꯦ, ꯅꯪꯅ ꯑꯩ ꯁꯪꯉꯤꯕ꯭ꯔꯥ, ꯑꯩꯅ ꯅꯪ ꯁꯪꯉꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯥꯂꯤꯅ "ꯀꯔꯤꯅꯣ, ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯂꯦꯞꯄꯒ ꯀꯩꯅꯣ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄ ꯂꯩꯔꯝꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯨꯝꯃꯝꯃꯤꯕ?" ꯏꯉꯛ ꯉꯛꯆꯕꯗꯨꯗ ꯅꯔꯦꯟꯗ꯭ꯔꯅ "ꯌꯥꯔꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯞ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯔꯞ ꯆꯠꯈꯤꯕꯗꯨꯗ ꯎ ꯃꯇꯣꯟꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ
ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯦꯡꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯍꯧꯔꯤꯕꯗꯨ ꯀꯥꯂꯤ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔꯅ ꯎꯈꯤꯗ꯭ꯔꯦ꯫ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯦ, ꯊꯣꯡ ꯒꯝ ꯒꯝ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯂꯤꯅ "ꯑꯁꯦꯡꯕꯅꯤ, ꯑꯩ ꯀꯩꯁꯨ ꯇꯨꯝꯗꯦꯃꯤ꯫ ꯑꯩꯅ ꯂꯦꯞꯄꯒ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯒ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯀꯩꯅꯣ ꯈꯪꯗꯦ, ꯂꯥꯞꯇꯛꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯁꯟ ꯁꯥꯔ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯣꯔꯆꯂꯥꯏꯠꯇ ꯁꯨꯝ ꯀꯥꯞꯄꯒ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯅ ꯄꯥꯏꯔꯛꯄꯗꯨꯗ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯥꯞꯊꯔꯨꯕꯗꯗꯤ ꯎꯒꯤ ꯎꯁꯥ ꯑꯀꯪꯕ ꯑꯃꯅ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯅꯜꯂꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤ꯫ ꯑꯗꯨ ꯉꯁꯥꯏꯗꯤ ꯅꯟꯈꯤꯗꯕꯅꯤ꯫ ꯎꯁꯥꯗꯣ ꯑꯩꯅ ꯐꯠ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯌꯦꯡꯕꯗꯗꯤ ꯑꯩꯅ ꯎꯈꯤꯕ ꯄꯣꯠꯇꯣ ꯂꯩꯔꯝꯗ꯭ꯔꯦ." ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ "ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯁꯤ, ꯎꯔꯨꯡ ꯃꯨꯔꯨꯡ ꯃꯨꯔꯨꯡ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯥꯂꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯔꯦꯟꯗ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯝꯂꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫